ꯉꯁꯤ ꯑꯩꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯁꯦꯡꯕ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯅꯤꯡꯖꯕ ꯚꯛꯇ ꯑꯃꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯈ꯭ꯋꯥꯏꯈꯤꯕꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯇꯥꯖꯕ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯚꯛꯇꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯣ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯑꯁꯨꯝ ꯇꯥꯕꯗꯒꯤ ꯑꯩꯅ ꯏꯁꯥꯒꯤ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯑꯁꯤꯒ ꯃꯩꯇꯩꯂꯣꯟꯗ ꯁꯥꯟꯅꯅꯤꯡꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯅ ꯉꯁꯤ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯩꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯥꯃꯛ ꯊꯣꯛꯆꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯞꯆꯕꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯌꯦꯡꯕꯤꯕꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯞꯆꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯁꯅꯕꯨ ꯅꯤꯡꯖꯕ ꯚꯛꯇ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯄꯥꯕꯥꯏ ꯍꯥꯏꯅ ꯈꯪꯅꯕꯤ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯍꯥꯏꯅ ꯈꯪꯅꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯄꯨꯖꯥꯗ ꯃꯊꯋꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯀꯠꯊꯣꯛꯆꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯤ ꯄꯣꯄꯥꯕꯥꯏ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕ ꯃꯔꯝꯅ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯅ ꯄꯣꯄꯥꯕꯥꯏ ꯑꯗꯨꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ "ꯌꯦꯡꯉꯨ ꯏꯆꯟꯅꯨꯄꯤ, ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯏꯆꯟꯅꯨꯄꯤ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ, ꯅꯪꯒ ꯑꯩ ꯏꯊꯟꯇꯅꯤ꯫ ꯑꯗꯣ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯏꯃꯥ ꯕꯕꯥꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯪꯒꯤ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯑꯩꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯂꯨꯍꯣꯡꯗꯗꯨꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯂꯨꯍꯣꯡꯅꯕꯒꯤ ꯇꯧꯁꯤ꯫ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯐꯕ ꯕꯣꯔ ꯀꯌꯥ ꯑꯃꯅꯤ ꯂꯥꯛꯏꯕ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯅꯪꯅ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯅꯅꯝꯃꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯅꯪꯅ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯤꯡꯂꯤꯕ ꯁ꯭ꯔꯤ ꯍꯔꯤꯗꯨꯗꯤ ꯅꯪꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯄꯨꯖꯥ ꯇꯧꯕ ꯌꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯗꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯅꯤꯡꯂꯤꯕꯗꯤ? ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ꯫ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯇꯥꯆꯧ꯫ ꯇꯥꯆꯧꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯗꯣ ꯑꯩ ꯎꯗꯕ ꯅꯠꯇꯦ ꯇꯥꯆꯧ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯁꯤ ꯑꯔꯦꯞꯄ ꯋꯥꯐꯝꯗꯣ ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯉꯁꯤ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯄꯨꯖꯥ ꯂꯦꯞꯇꯅ ꯇꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝꯅ ꯁꯥꯟꯇꯤ ꯐꯪꯏ ꯇꯥꯆꯧ꯫ ꯑꯗꯣ ꯇꯥꯆꯧꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯇꯥꯆꯧ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯨꯍꯣꯡꯉꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯤ꯫ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯆꯣꯔꯣꯟꯗ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯦ ꯇꯥꯆꯧ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯌꯨꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯄꯨꯖꯥ ꯀꯥꯏꯗꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯄꯣꯄꯥ, ꯅꯪꯅꯅꯦ ꯁ꯭ꯔꯤ ꯍꯔꯤꯕꯨ ꯅꯤꯡꯖꯔꯤꯕꯁꯦ ꯏꯅꯦꯗꯤꯅꯦ ꯊꯥꯒꯠꯂꯤꯕꯅꯤꯍꯦ꯫ ꯇꯧ ꯇꯧ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯂꯦꯝꯅ ꯈꯛ ꯃꯥꯡꯉꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯁ꯭ꯔꯤ ꯍꯔꯤꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯃꯥꯒꯤ ꯆꯣꯔꯣꯟꯗ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯦ ꯏꯅꯦꯗꯤꯅꯦ ꯊꯥꯒꯠꯂꯤꯕꯅꯤꯍꯦ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯒꯨꯟ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤ ꯄꯨꯝꯉꯥꯟ ꯍꯦꯛ ꯉꯥꯜꯍꯜꯂꯤ꯫ ꯏꯅꯦ, ꯏꯅꯦ ꯍꯣꯏꯒꯤꯅꯦ ꯁꯟꯂꯣꯛꯁꯤꯡꯗꯣ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯧ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯒꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯅꯦ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯣ ꯂꯦꯝꯂꯕꯗꯤ ꯃꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ꯫ ꯃꯗꯨꯁꯤꯡꯗꯣ ꯑꯩ ꯍꯔꯥꯎꯅ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯅꯤ ꯈꯟꯗꯨꯅ ꯆꯥꯖꯒꯦ ꯏꯅꯦ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯁꯦꯕꯥꯁꯦ ꯀꯥꯏꯗꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯁꯟ ꯑꯗꯨꯕꯨ ꯌꯦꯡꯕꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯏꯪꯈꯣꯜꯁꯤꯒ ꯁꯟꯁꯤꯡꯗꯣ ꯄꯨꯜꯂꯔꯒꯦ꯫ ꯑꯗꯨꯒ
ꯑꯩꯅ ꯅꯣꯡꯃꯒꯤ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯒ ꯁꯦꯡꯅ ꯅꯪꯒꯤꯗꯃꯛꯇ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯏꯅꯦꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯄꯤꯖꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯁ꯭ꯔꯤꯍꯔꯤꯒꯤ ꯁꯦꯕꯥꯗ ꯅꯣꯡꯃꯩ ꯀꯥꯏꯗꯅ ꯑꯗꯨꯝꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯄꯣꯄꯥ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕ ꯁꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯟꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯇꯥꯔꯤꯕ꯭ꯔꯣ? ꯏꯁꯤꯡ ꯈꯔꯇꯪ ꯊꯛꯀꯦꯅ ꯌꯥꯔꯕꯗꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝ ꯑꯁꯤꯕꯨ? ꯇꯥꯔꯤꯕ꯭ꯔꯣ? ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯑꯗꯨꯅ ꯁ꯭ꯔꯤꯍꯔꯤꯒꯤ ꯁꯦꯕꯥꯗ ꯃꯊꯃꯣꯏ ꯄꯨꯝꯕ ꯀꯠꯊꯣꯛꯆꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯩꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯗꯥꯟꯕ ꯂꯥꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯑꯁꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯑꯗꯨ ꯁ꯭ꯔꯤꯍꯔꯤꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯏꯅꯤꯡꯊꯧ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯀꯧꯗꯨꯅ ꯌꯦꯡꯖꯒꯦ꯫ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯏꯅꯤꯡꯊꯧꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯕꯗ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯦ? ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯦ꯫ ꯀꯅꯥꯅꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦ ꯏꯅꯤꯡꯊꯧ꯫ ꯍꯦ, ꯇꯥꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯇꯥꯅ ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯕꯗꯤ? ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯑꯁꯤ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯅꯤꯡꯊꯧ ꯑꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ ꯍꯥꯏ꯫ ꯏꯁꯤꯡ ꯈꯔꯇꯪ ꯊꯛꯀꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯅ ꯇꯥꯅ ꯈꯨꯝꯂꯝꯗ꯭ꯔꯕ ꯇꯥꯔꯗꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯇꯥꯔꯕꯗꯤ ꯌꯥꯡꯅ ꯊꯣꯔꯛꯎ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ ꯍꯔꯦ, ꯍꯔꯦ ꯔꯥꯝ 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 ꯍꯔꯦ ꯍꯔꯦ, ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ ꯍꯔꯦ, ꯍꯔꯦ ꯔꯥꯝ 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 ꯍꯔꯦ ꯍꯔꯦ꯫ ꯄꯣꯄꯥꯕꯥꯏ ꯑꯗꯨꯅ ꯇꯥꯗꯕꯗꯨꯒ ꯁꯥꯎꯔꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯒ ꯄꯣꯄꯥꯕꯥꯏ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯀꯟꯅ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯀꯧꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯎꯁꯤꯠꯇꯅ ꯈꯨꯝꯗ꯭ꯔꯤꯕꯅꯣ? ꯅꯪ ꯅꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯒꯦꯔꯥ ꯅꯪ? ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥꯒ ꯑꯣꯟꯖꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯄꯣꯄꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯣꯄꯥ ꯑꯗꯨꯕꯨ ꯃꯁꯛ ꯎꯗꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕꯗꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯃꯅꯤꯗꯀꯣ꯫ ꯆꯠꯂꯨ, ꯃꯁꯥꯅ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯣꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯝꯂꯗꯨꯅ ꯄꯣꯄꯥ ꯑꯗꯨꯕꯨ ꯃꯈꯨꯖꯦꯡ ꯂꯥꯛꯇꯨꯅ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯊꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕꯗꯤ? ꯊꯥꯗꯣꯛꯑꯣ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯣꯄꯥ ꯑꯗꯨꯕꯨ ꯃꯈꯨꯖꯦꯡ ꯂꯥꯛꯇꯨꯅ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦ ꯑꯉꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ, ꯅꯪꯅ ꯀꯜꯂꯦ ꯈꯨꯀꯟ ꯄꯥꯡꯒꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯑꯁꯤ ꯉꯁꯤꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯃꯁꯛ ꯈꯪꯍꯧꯔꯣ꯫ ꯑꯩ ꯑꯁꯤ ꯁ꯭ꯔꯤꯍꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯤ ꯁ꯭ꯔꯤꯍꯔꯤꯒꯤ ꯑꯁꯦꯡꯕ ꯗꯥꯁꯤꯅꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯎꯠ ꯑꯣꯏꯅ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ꯫ ꯄꯣꯄꯥꯕꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯒ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯠ ꯑꯣꯏꯅ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ಶ್ರಾꯞ ꯄꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯕꯤꯌꯨꯕ ꯀꯩꯗꯧꯕꯒꯦ? ꯄꯣꯄꯥꯕꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯔꯤꯍꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯤ ꯑꯁꯦꯡꯕ ꯗꯥꯁꯤꯅꯤ꯫
ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯅ ꯈꯪꯗꯕ ꯌꯥꯎꯕꯒꯦ? ꯏꯅꯤꯡꯊꯧꯅ ꯈꯪꯗꯗꯨꯅ ꯃꯥꯕꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯄꯥꯕꯥꯏ ꯑꯁꯤꯒꯤ ꯄꯤꯔꯤꯕ ꯁ꯭ꯔꯥꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯇꯨꯝꯕ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯌꯥꯡꯅ ꯄꯣꯄꯥꯕꯥꯏ ꯑꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯅꯕꯒꯤ ꯇꯧꯁꯤ, ꯃꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯄꯣꯄꯥꯕꯥꯏ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯄꯣꯄꯥꯕꯥꯏꯁꯦ ꯊꯤꯟꯗꯣꯛꯂꯨꯕꯅ ꯐꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯇꯨꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯣꯄꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯟꯊꯗꯨꯅ ꯏꯁꯤꯡꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯁ꯭ꯔꯤꯍꯔꯤꯕꯨ ꯅꯤꯡꯖꯗꯨꯅ ꯏꯁꯥ ꯑꯁꯤꯕꯨ ꯁꯦꯡꯅ ꯊꯝꯖꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯔꯤꯍꯔꯤꯒꯤ ꯆꯣꯔꯣꯟꯗ ꯏꯁꯥ ꯄꯨꯝꯕ ꯀꯠꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯒꯦ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯄꯣꯄꯥꯕꯥꯏ ꯑꯗꯨ ꯁ꯭ꯔꯤꯍꯔꯤꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯣꯄꯥꯕꯥꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯄꯣꯄꯥꯕꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯔꯒꯂꯣꯛꯇ ꯀꯥꯈꯤꯔꯝꯃꯤ꯫ ꯄꯣꯄꯥꯕꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯔꯒꯂꯣꯛꯇ ꯀꯥꯔꯕ ꯃꯇꯨꯡꯗ ꯌꯝꯔꯥꯖ ꯑꯗꯨꯅ ꯄꯣꯄꯥꯕꯥꯏꯕꯨ ꯌꯝꯔꯥꯖ ꯑꯗꯨꯅ ꯈꯨꯏꯔꯝꯗꯨꯅ ꯄꯣꯄꯥꯕꯥꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯄꯥꯕꯥꯏ, ꯅꯪ ꯁ꯭ꯔꯤꯍꯔꯤꯒꯤ ꯆꯣꯔꯣꯟꯗ ꯆꯪꯕꯗꯤ ꯐꯪꯂꯔꯣꯏ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯁꯔꯒꯂꯣꯛꯇ ꯂꯩꯕ ꯇꯥꯔꯦ꯫ ꯅꯪꯅ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯁꯥ ꯅꯊꯟꯇꯅ ꯑꯥꯠꯃ ꯍꯠꯌꯥ ꯇꯧꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯇꯝ ꯈꯔꯅꯤ ꯁꯔꯒꯂꯣꯛꯇ ꯂꯩꯕ ꯇꯥꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯔꯤꯍꯔꯤꯒꯤ ꯁꯦꯕꯥꯗ ꯅꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯠꯊꯣꯛꯆꯈꯤꯕ ꯃꯔꯝꯅ ꯅꯪꯒꯤꯗꯃꯛꯇ ꯁꯔꯒꯂꯣꯛꯇ ꯆꯥꯎꯅ ꯊꯣꯡ ꯍꯥꯡꯂꯤ꯫ ꯃꯁꯦ ꯁ꯭ꯔꯤꯍꯔꯤꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯩꯒꯤ ꯄ꯭ꯔꯚꯨ ꯁ꯭ꯔꯤꯍꯔꯤꯒꯤ ꯌꯥꯊꯪ ꯄꯨꯝꯕ ꯀꯥꯏꯗꯅ ꯑꯩ ꯂꯣꯏꯅ ꯏꯟꯗꯨꯅ ꯆꯠꯆꯒꯅꯤ꯫ ꯁ꯭ꯔꯤꯍꯔꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯄꯣꯄꯥꯕꯥꯏ ꯑꯗꯨ ꯃꯥꯅ ꯃꯇꯝ ꯆꯥꯗꯅ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯥꯠꯃ ꯍꯠꯌꯥ ꯇꯧꯗꯨꯅ ꯁꯤꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯆꯣꯔꯣꯟꯗ ꯆꯪꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯄꯣꯄꯥꯕꯥꯏꯒꯤ ꯑꯥꯠꯃ ꯑꯗꯨ ꯁꯔꯒꯂꯣꯛꯇ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯥꯠꯃ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯁꯔꯒꯂꯣꯛ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯔꯒꯂꯣꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯕꯗꯨꯒ ꯑꯥꯠꯃ ꯑꯅꯤ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯔꯒꯂꯣꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯌꯝꯔꯥꯖ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ: ꯁꯔꯒꯂꯣꯛꯀꯤ ꯊꯣꯡꯖꯥꯎ ꯑꯁꯤ ꯄꯣꯄꯥꯕꯥꯏ ꯍꯥꯏꯅ ꯈꯪꯅꯕꯤ ꯁ꯭ꯔꯤꯍꯔꯤꯒꯤ ꯑꯁꯦꯡꯕ ꯚꯛꯇꯒꯤ ꯊꯣꯡꯅꯤ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯍꯟꯅ ꯃ꯭ꯔꯤꯇꯨꯂꯣꯛꯇ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯄꯣꯄꯥꯕꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯎ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯔꯒꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯠꯃ ꯑꯅꯤ ꯑꯁꯤ ꯃ꯭ꯔꯤꯇꯨꯂꯣꯛꯇ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯄꯥꯕꯥꯏꯒꯤ ꯃꯤꯡꯕꯨ ꯇꯠꯇꯅ ꯁꯣꯟꯕꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯥꯞ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯁꯔꯒꯂꯣꯛꯀꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯍꯥꯏꯔꯤꯕꯤ ꯀ꯭ꯔꯤꯁꯅꯒꯤ ꯑꯁꯦꯡꯕ ꯚꯛꯇ ꯑꯁꯤꯒꯤ ꯃꯤꯡ ꯂꯧꯕꯗꯒꯤ ꯑꯥꯠꯃ ꯑꯅꯤ ꯑꯗꯨ ꯁꯔꯒꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯁꯔꯒꯂꯣꯛꯇ ꯀꯥꯕ ꯐꯪꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯤ ꯄꯣꯄꯥꯕꯥꯏ ꯑꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯤꯡ ꯇꯠꯇꯅ ꯁꯣꯜꯂꯕꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯠꯃ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯔꯒꯂꯣꯛ ꯑꯁꯤꯗ ꯆꯪꯖꯕ ꯐꯪꯏ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯊꯥꯖꯅꯔꯤ꯫